ngase phongki ba tongan tongan ba manipuri se phongsing amasum thoki ba thodo wa thoksing dagi maroi bi ipausing myam na thamjage ahan bada sanga express dagi lakusarga turbung khongchatta security force ki khutta mi sani hen Sokhre Bisnupur district ki turbung GP ki turbung bangla phawa kokomina shifai ki barricade sing tathona panam thamdunong na simi lising kya na sar yaduna changsing ki ba khongjang security force na tear gas smoke bomb rubber bullet amadi life round kya kaptuna tankhai beda mioi sani rom aso apanang phe ngase ayuk pung taraga makhai rom tabada kokta kaithil da tampak ki tongan tongan mafam singdagi maitai nupi amasum no lising kya lak pa honaki miamadu kokta kaithil da leiba public ground punki mafam adurigi miamadu fogok saw ikhai tamna satnaba khonarak pada kokta da hana duty ta adunu leramba manipur police ki maikeri gi miamadu bu tanthokna ba tear gas cell khara kapthoki adubu khoisaunaraba miyamna police singa dubu namkhairaga fogok saw ikhai fawlaki kokomi gi lusingba singna lusingduna lakhiba miyam aduna fogok saw ikhai yoramdai gi thong mathakta hanadigi duty ta adun leramlaba manipur police RAF BSF amasum army gi personnel singa wari nganaki khongjang loisingna RAF amasum army gi personnel singa duda khut tharakano aikhoi hingsa tawbu lakpa nate samna lakpani aikhoiga apamba wari sanasi haiduna lau duna sanglalaga fit yankhai rum tamak ngairaga phamduna laki maduda RAF ki maikeri gi wari sanasi lusingba sang oirakpadagi lusingba kharaga Bisnupur gi SP yauna central forcing aduga wari sanaki maduda kokomi gi maikeri gi ngasi goina fogak saw ikhai makhale kai kangbai bazar checkpoint thamna bataksinki matamudru central forcing gi maikeri gi matam khara ngayu higher authority digi ayaba lawki gi hairakpadagi yamlaba miyamadu fogak saw ikhai thongdagi kokta phawba phamjinba yauna ngaiduna lenaki adubu nungthil pung ahumlom taraba fawba pau piraktabadagi miyamna ngaiba ngamlaktabadagi thaliba barricade adu namkhaiduna sangsilaga RAF ki personnel singa mukna bawki madurigi RAF BSF army personnel singi maikeri khongjang sangsileba singda masing yamlaba tear gas smoke bomb amasum numai life round kya marum kaptana tantoraki madura khongjang sangsileba singi marakta tear gas masina panba sorhonba waba nationaba amadi nungsagi maisana wantharpa yauna puna miyoi saniga ama as opanangki asok pasinga du kwakta PIC da miyoi humfu moirang CIC da humdra ama charitable hospital moirang da miyoi taraga manga Bisnupur district hospital da miyoi nifuga mapan Rasmidi sti da mari rims da ama amasum jenims da miyoi ama lekanaki ANI gi paumi ama tear gas pokhairak pagi masina khutki khujeng na panduna sokhi soklabasing ayamana research tokhaidi makhata na haujiksu central forcing aduna fogak saw ikhai meagi thong mathakta barricade khaduna position lawdun lari maitaina kharasu mapmadura mikup nom singna kari tawkhigadagi haina yengduna lari panba yabadi kokomi gi khongjang si leibadigi laingana ngasi tampaki mafam pumra curfew komthoki tabani ngasi ayuktagi hauna manipur gi tongan mafam singdagi masing yamlaba miyoi singna Bisnupur district gi turbung bangla tamna thomjinaraki miyoi lising na khujing oidana thomjilakpa aduda masing yamlaba state forcing dana tana central force ki personnel sing akan mamongda pamda thakdok sing thoktana bangak senbagi thabuk lokhat padana tana lambi thatuna miyamna yauksinana bhonariba mafam yauksinana ba honaraki kokta adi ga hauna state amasum central force na tear gas cells amasum mock bomb sing kapadana tana rubber bullet sing kaptana miyam mutan khaina bonaki adubu ngasi tampaki district punamakta curfew komthoktana miyam gi satok sin thingna bo honarabasu miyamna curfew gi athing thugaidana mi lising na thomjinarakpa ga loinara miyam gi ihawadu thingna bo honabada Imphal area dadi state force ki personnel lehaudabana central force ki kangbuna sai khaiduna lekhi Bisnupur gi fogak saw ikhai yaukiba lambigi oinam dani masing yamlaba miyamna central force ki gari sing satpa thingjinduna lambi mayai da protest tokhi central force ki lambi thingba du yaukibi amana singdana lo leitaba tampaktana lo leibigi mongna thabuk lokholak palenga ki mawongbu piendaba masum yaning da phongdokhi phagak saw ikhai de turbung phawbada thamliba central force gi barricade sing laktoknaba kokomi gi lusing makhad yamlaba miyoi sing sangsilakwa adugi matangda chusampur base taw tongan malup singna karem kathaina ba man mamongda sirol sing hana thadorak pagaloinana miyamda ki hanbagi thabak sing satharaki chusampur base taw tongan koki sing kangbugi mahairoi lup taraga humdugi apun ba join student body na yamna karem na ba mongda explosive closure ga loinana taram okani amadi madu punsida amukta thoktoba mongi taram opamong oigani haina phongdoki adomina mag Zone Students Organization ki world
World Cookie Zone Intellectual Council na ngasi thuki basirol amana condemn tawkibaga loinana maitei singnasu hena pamdaba phibam sing thona na ba hotna roidabani happy wapum thamki Zomi Sips Association ngang thadokiba sirol amana hawkiba me ahum digi lanchin mangamdriba LOC lanchilangna ba hona ba apabu oiroi haina ko komi da warning tawki Ancestrals land amadi community ngak senana ba mapung pana thorang tawduna lei Tribal Territorials Integrity Thugaina Bahona Raglabadi, Madu Apapatiki Daita Kokomi, Puga Behind the Spundoki. Tuan Malups in the Kihalak Pamadi warning Piraki Mayokta, Natana, is that Legana Tamkiba, Atimba Punamak Tugai, the machine Yam Miamna, Tomzilaki Badura, Koktadi, Horgama Punkada, tear gas shells, Mog Bombasum, Eastern bombs in Amadi, rubber brain in Makaptan Miamgi, Khongchatta, Tingnaba Honavia, Punamohona Kihanesu, Paus the Makatana Fondorakli. Atop Paodam, Ningtokaba Pawadi Padana Supreme Court na Khongre. Editors Guild of India EZI member Marikchumba Manipura Lakotkiba case and Gimatana Lakni Ningtokaba Numita Maka hearing Satanaba Matam Supreme Court na Lep Kibakaloin and High Ribbon Pawadi members in the Fadana Bakhangre. Mamang Tagi Tarietagi Tara Pawa EZI member of Nasaba Kangbo Manipura Laktuna. Media reporters ki matang yengsilaga report maputoki bani report adu aran muwapam mayam yawi han Editors Guild of Manipur amasum All Manipur Working Journalists Union na yaning daba phongdoki baga loinana report adu aran bana thale amadi maduri hena irang kankat halagani haiba wapam da lanai miyu ani na tuan wakalakpagi police na FIR sing register toki bani Manipur police na EZI gi members sing Sima Guha Sanjoy Kapur amasum Bharat Bhushan amasum President gi matata register tawkiba FIR sing aduga mari lainana ngasi Supreme Court EZI na wakalakpadagi ngasi athubi oin hearing sathakiba loinana lakliba ningthoka numita maka hearing sathanaba matam lepkibani Chief Justice of India DY Chandra Sutna lusingba bench sathakiba hearing aduda Manipur government ningthoka numit phawba Manipur government na FIR sing adugi matangna pakum pirakna bakhan kiba loinana EZI gi president amasu member ahum bufadana bakhan ki However, September and the Puthorkiba EZI report to Manipur Minister and Berena Yamakana getting the Fondo Kibagaloina, Aran Wapum Mamaduna, Asapoma, the Tawhajan Biki Manipur lady Irangsi, Hena Kanchan Halagani Haina, Pena Fondo Kibane. Case Adunga Siki hearing list Yauda Venedu, Manipur Minister Magna, EZI report to the Yamakana getting the Fondo Kibagaloina, EZI members in the police na Pakibi Yabi Pibam Lakpadigi, EZI council na Yamakana Haizarakpadigi, Nasi Chief Justice of Indians DY Chandra Amadi Justice Singh Zebi Padiwala Amasum Manos Minister ki bench the hearing sataduna ningthukwaba numit phawbi oina members singa duda protection pikibani hana the limited protection piraga High Court satkinaba Supreme Court na case to dispose tawnaba thorang toramani Lamai kungamari pan mathasigi ani the EZI na puthokiba report adu aran mani semjin sajin mane madi sponsor tawbani haiba waphamda lanai miyoi singna police to wakalakpadagi police na FIR sing register tokibani haidi makasa tharakpo oina nongmai gi matangda akanba wapam thamkhre hingsa na sukolaba Manipur kanana nongmai paisili natragana sijanai haiba wapam tidana ain gi wangmda leiba nongmai singi mathakta thabak lakwana ba Supreme Court na yumjekation numita state government ta khankre Kanana Numai Sing Paisili Natragana Sizinai Haiba Tidana Ain Yuang the Labor Nomai Sing Mataka Tabak Lokanava, Amasum Huran Kibanatragana Mang Kiba Nomai Sing Matanga, Yang Shinanaba Masum, Nomai Sing do recover Tonova Taurangama Semnaba Court as in August 3 Pikiba, Direction Adu Status Report Ama, Pirak Nava Kwadi Yuang Royal Sangas in the Manipur government Kanki. Indians Express na Tokiba report high, is the Tolakiba Kangloki Iranga Mari Lendana. File Torkiba, petition sing Lakotiba, just only bench ama losing Kiba India gi Chief Justice DY Chandra Sutna Kanana Numi Lutaki Havado, Kona Kansan Oidi Haina, Tuan ba tribe sing in the Liba Council the Fondoki. Aranba Tauri Badugi sourced Iquina, Kansan Oidi Haina, Iquin Hanjina Haki Baduda, Iquini Yingi. Aranba Taubadugi accountability Legadavani, Haibaduda Iquina Kansan Oi. Human suffering is sourced Iquina Kansan Oidi. Human suffering ki source ki wapam thamdana mipum khudimag uniform oiba basis amada thengnagadabani haina Chief Justice of India DY Chandra Sutna phongdoki haina report aduda pali khulai thadu wanbi ki oinasu nakalamada natragana atopada aini yadaba numoising kariguma leirabasu aikoina concern oidi aikoina objectively deal tawri aini yadaba numoising leiriba source ki wapam thidana state action logadabani haina Chief Justice of India CGI na phongdoki haina report aduna pali
crime gi thijin ba human suffering gi tongan tongan ba lam sing yeng sin ba nongmai sing recover taw ba compensation pi ba haidi ba sing asi karama mi oina ta sing na mathau tai ha ba thidana pak song packet ka dabani haina report aduna makha takhi justice ki jb pardiwala amasum manos mishra yawba bench aduna masigi order hai August 3 pi ki ba direction aduga mari leinana court asina yengchina status report ama manipur state na court asida thamlabadi hena sunab oigani haina learned council punamakna ningthina phongdokhibada solicitor general na yare issue asigi sensitivity adu yenglaga hausi ki oina status report adu court asina yengchina ba khakta gi fangan mari yare haina report aduna pali mamang na court asina August 3 pi ki ba judgment na state ki nongmai thampam sing da gi mang ki ba natragna lut taw ki ba nongmai sing masing masum recover tawraba nongmai sing gi masing yengchina na ba loina na mang ki ba nongmai recover tawna ba plan ama semna ba masum thabak ton thona ba state ta khangan khena so pawsta makata na spalakli makasa tharak poina to papaw na misa miambu lan sanga laga lengak pai bising na lebaki lanthum thungaidi cpi misa miambu lan sanga laga lengak pai bising na lebaki lanthum thugaidi thamari hauju langbu manipur gi lurabu watho was ngasi paw bjp gi kendra masum state lengak pai ba makoina pamjana kaujaba engine ani longbisna karigumba amata solve to ngamdre haibisi miam gi awaba marakta yaujari manipur state council communist party of india msc CPI na lawi haina MSC CPI gi Assistant Secretary M Joy Kumar Luang na thadurakpa CEO lamna phongdorakli ngasimaki turbung lamnamna isan isi amadi naharo lising kya satna cookie singna bunker sajilakpa thingluna ba akan bi hok sangsili sangsin gi ba khongjang asida mioi lising khangdana sokpale awaba ipakta langthabaga samanari masimak CPI gi mekedi gi akan mamong yaning da ba phongdokli cookie singna lan torakpa bom nungmai kap tharakpa kaya gi mayokta misa miam na thengna pam thokpa miam di maramdam kanjana ba thawai ka thokpa ki dana thok charakpani adu ba tawri ba thawdo sidi sathina tayonare maram di lainga ki makhuta lo lei law and order kanana ba khulai lei aduga lo thugai ri ba singdagi numai kapsilak di ba punamuk security force singna thengna pam thoktabra masing khangdana lei ba security singa si leiwa sibu kannabara natraga lebak thugai ba mating pangnabara haibisi miamna hangnari bo hangni loinuna security force singa sida order tawgodoriba phamnai bisin kadai sakre phamnai bisin na leiwa ki lanthum treasury da leiba senpham sijinabadi toklomloi makoina thumgai ramgani asukuina miamna warakliba ne taba film amata thamlaktriba punamak yengduna leiriba karigino ethnic cleansing natragana communal crisis pumba pungkun ga marigi manungna lengana control tawba ngangmadabani adu bangasidi nimit chamaga kunni helakle mondum montekta nungaina phamnai bising pothabiu misa miam lal sangnaba poram yatpiu haidi sioloduna makha taraduna hai manipur gi national highway amakhakti marak security sejinraga pose pusilakli adu khwairi gi maroiba national highway kuntraga tresu hangmaletri senapati digi khati bakajan phabu manipur sangadaba polam kya puba truck sing thaom hena panduna phaiduna leiri phiba madura driver sing adugi punsi karam tarongani driver sing imung manung thaklibani phamnai bising imung manung di mondom montek ta leramgani driver sing imung sing di sarai hen batabani masi khan bangam driba phamnai bising bu manipur gi exchequer digi sel sijinaru ro atai miam gi khalunu haiduna line thaklabra maram maduna national highway kuntraga tere si khudak ta hangadabani masi su misa miam thomjin halaga hangange temsinari bra haidi lakadriba parliament mifamna manipur gi mp ahumna manipur gi wathuk asi khudak ta luisin biu haiba wahi amakhak asi parliament haibiu mp ahum manipur gi ni haibadu isa isana kawbiraba male kawbidana bo wahi mangasitang haibiu mirai baksa khandokpu gi thabak tamali lai gi soiduna tabu thabak khutawni thuna yang na khandokpiu aduga press media da lainga kusina popi gi wangang bibigi mota thaba oina popi cultivation adu thingzilu singda su lo lei haibisi khangan biu press kakta da mukpuna di kana ba phanglo hen su sirol duna makata na phongdorakli makasa tarak poina to papomna september ni panama sumapan manipur pum da public curfew lakthokre miyamna narendra modi amit shah amasum n biren gi mitam sing masing khangdana mai thabiu takdal Thawbalam su Kaksing district apun malu takdal na sindun district ani esi ki apun mamiyam gi nomi goiba convention manga si Thawbal district ki sapam na pangduktuna khana nainaraba matungda tha asiki nipanam sumapanda numit nini supna manipur pumda public curfew lakthokle haibu yaun tuan warep sung lokre ngasigi mipamadu no more politics no more violence against innocents life haiba panam na pangthokibani
Yangkhom Baigachandra Thoramapu Oidana Pangtokiba Convention Sida, District Anidigi, Muelising Kiana Sargaki, Mipamasida Tabaki Potharaba, IAS RK Nimayam MUG Law Department Gi Head Dr. Yumnam Premanana Wang Rishmokim, Mipamasina Lokipu Warep Singh, Tagdalgi convener a Waikom Zotina Miamna. Pathokladuna Fongdokibada, Numinigi Manipur Pumbi public curfew Satalingi Manung the Miam, Lamida Trotuna, Narendra Modi, Amit Shama, the N Bidengi, Mitam Singh, Masing Kangana might have you. September Taradiki Hoduna, Center Amadi is the Langaki Matata, Non Cooperation Movement Hoba, Tamari Henna, Noi Kapna Ribasi, Center Amadi is the Langana Kutakta, Lefangadavani. Lanjena duna Lady Bissing Bulangana Matik Saba, Protection Pidun Aki Kang Yaudana Masaki Gimsinda, Halangadavani. Miyoibigi Hingbigi Lambida Apan Piribamas, Akoibigi Satambu, Manganduna, Reserve Forest Lamsingbu, Kok Toktuna, Poppy Pambi Taribu Sing Tatokadavani, Yellow Mimiambo Atubang Action Bigadavaniamadi, Manipurgi CSO Sing Punsindur Amat Oina Lorap Pirepta, Tagdal Nasagot can have a warep Yoki. Mipamasina, Tamari Helaglaba Lans the Lake Drava, Atawisingi Mapamda, Minute and 2 minute lip to Ikakuna Woodki Amarondana. Nagasingda Sek Tobamas Namduna Shilong Nobohona Bigi Tabuk Matam Supigo in a Lepkadavani, UNC. Narang Kangpupi District Manung Sanba, Salwa Manakta, Naga Fruki Mui Amadigi, Kiar Egi Kadar Anina Namduna Shil Munana Bohona with the PU Yad of the Gi, Tamsina Pusa Kipa Togo Tokrabamatuna, United Naga Council UNC na Nasi Tulapa Sirolamada, Naga Miam the Freaking Amasum Seking Toba, Pazinduna Tamba, Makoina Puraka Tangai for the Tangai Fadana, Hing Budasang of Polamsing Lautaba, Namduna Shil Munabuhona Bigi Tapukunama, Nesne Highway Singamasum, Inter District Lambishing the Matampumigoina, Tokadabani Hana Fondorakli, Cyril Cinema Hatanai. Committee on Travel Unity Kotuna Highways in the Saturday Economic Blockade Manipur Ladiva for Punamaki Yanglaga Kutakta Lauk Tokadabaneduga Istenamasum Unilenga Nasu Kokizo Fruki Muisingna Punshi Kanana Hidak Lang Yauna Marueva Polam Sing Pangdre Haiduna Kotuna Pogdura Divisico Onana Bohonagavane Loina Manipur given Pampuna Makta Ayat Apan Yaudana Miamda Marueva Polam Sing Pangana Begitava Istenamasum Unilegana Pekadavane Swadi Atien Mapamana Susampura Yoakre, Nasinumida Werampung, Taruka Minute Kuntragum, the second Taret Tarakpada, Susampur Gil Lane the kilometer Kuntragamatu Luba Mapamada, epicenter within a magnitude 3.6 on Yoakre, Adominamang, Akayatuemus Missimina Yawagi report like the idea. Amaramdana, Manipura recovered over Nomayamas Maru Singh Sub report Pikalana Supreme Corner Kanakle. May whom the Horoga Hosik. Tamari Henzilaglaba Fawbada, Lep Tribu Manipur Irang Marak, Estate Langamasum, law enforcing agencies in the Tuan Mawanga, recovered over Noemus Marusingi, status report on Supreme Court, Kaktada Pikalanava, Leba Asik Apex Court as in a Manipur Langamasum law enforcing agencies in the Kanglakle. Direction of Singer Chief Justice D.Y. Sandra Suna Lusingba, Justice J.B. Pardiwala Amasum, Manos Mishra Yawa Bains, Amana Manipurgi Chief Secretary in the File Torokiba, affidavit Ama Yang Labamatunda, Pirakivani. Chief Secretary in the Supreme Court File Torokiba, affidavit Aduda, Economic Blockade Mayung Nariba, Miam, the Sana Tanaba Polam Sing, Hidak Lang Taxing Yauna Marueva Polam Sing, Pangan with award for Lehende, Hina Fondorakip. Other Supreme Court File Toroko petitions in Gimaka Labor Council Singer, Relief Camps in the Smallpox sound atay unsagi laina sing sandorakle hairiba asisu aranbu wapam ni haina fongdoraki hairi aduga affidavit ama oina chief secretary na file torkiba sida fongdorkiba atay wapam singi manungda moreda su asigumba laina sing sandorakpa laiti haibaga loinana mafam adu sana thana polam yauna marueba atay polam sing phongona na thabak paikhatli haina su fongdorakle hairi aduga relief camp mapanda sana thana polam sing gentopagi thabak paikhatle kariguma makhatana relief camp singda directly basingna khudong sara pamayung naraglabadi district administration na pau piraglaba matungda asigumba sing asi thokondana ba athuba matamda honagani haibgi wafam su fongdor ai haidi adumana manipurgi chief secretary na file torkiba affidavit asina fongdor po wafam sing chief justice na lusingba bench na yenglaba matungda nungmayam maru sing recover tawgi matangdadi manipur lenga na masiga mari lena status report ama court asida pikhalakadabani report adu supnatagi court asikhakta submit torokadabani haki loinana bench asina union home secretary da manipura paikhaliba relief amasum rehabilitation ki thabak thoram sing yengsliba supreme court na Khankipa Justice Gita Mitalna chairperson oiba committee gasu pau fauna gadabana ki Makasa tharak point sanale pa pauksi dige to pamaru ebi pau sing memna thamjage editor guild ki member fadana ba kona khankhre
Manipur Police na farabadi hingna halaklaroi ECI. Supreme Court of India na interim order among sitado Editors Guild of India EGI President amasum atopa senior journalist ahumbu Manipur Police na September 10 faw fadana bangak sengkhe. Chief Justice of India D.Y. Chandra Sunalusing Bazas ahumki bench amana Editors Guild of India na makoibu protection pinaba tharakiba petition amang si athuboy na khanaraba matung na makata na September 10 da hearing sa thanaba matam lepagaloina na matam adu phabu Manipur Police na pamising asigi matak thaba amata lokatana bakanki Editors Guild of India ki tamakta lepladuna senior advocate Syam Diwana ki social media platform singda makoi gi matakta Sagalagliba itu kasap ki phiba masina akiba pokhale kariguma Manipur Police na makoi bu phadan impal pukhrabadi makoi amuk hingna halaktabi hai wafamasi yamna thuba madi arubani tha asigi anida fact finding committee gi report fongluraba matung impal amasum Porampat Police Station social activist anina makoi gi report adu aranba lana lamjingba kanglo masel gi marakta yengthinaba pokanba masum maitai community bu ikaiba pibani haibgi maral siduna FIR ani file toraki haiba wafam petition adura panki FIR singadu IPC ki section 153A amagamaga nungsinadaba pokanba 298 daramagi matang na thamoy sokanba 5052121 ba kangluki marakta imunay mutana na biinsinba 499 mingsathian ba na singba yauri advocate Diwana advocate Bidaditya Banerjee ka loina na petitioner journalist singi damakta lepladuna ki makoi gi punsida akiba phawre Chief Minister N Birena pawgi mifum ama Pangthok Editors Guild ki mayok akan mo pam phongdok pagaloina na FIR file tawduna phagani haiduna kian ki state ki may keda lepladuna advocate adu agawal na court haiki petitioner sing na khwaidagi wangbo court asida lakpi ki muhutta High Court of Manipur salama yabani National Federation of Indian Women's NFIW ki mathakta makoi gi finding gi mayokta criminal case ama thangalakpa mari laina na Supreme Court lakpa matamna su court asina makoi bu phadana bas Sayol marigi matam pibu loinana High Court satnaba khan kibane haiba wafam pothokna ki Supreme Court ki bench aduna petition sigi matana state government ki wa taraba matungda order ama nithoka numita pigi haina yakhi Editors Guild of India ki report of fact finding mission on media reporters of the ethnic violence in Manipur ka report atu Manipur ki journalist si nakal amatigi miyeng da thabak tawi government na internet things in mana communication da akaiba PM sum state government ki thabak thawdog da PN da phongdok kibane haina su pawsta makata na su palakli loisilak point to perform na leba ki awa taraba matam na Yunako school na lokiba thawdang gi damak sakhangse Yunako school Impal is ki DC na certificate of appreciation question akre Mahiroi singda thoidok hendokpa education pibadana tana state asida thokiba khudongthiba thawdok kyar Yunako school na lokiba thawdang singbu sakhang boin Impal East District Deputy Commissioner Yunako school da certificate of appreciation questionnaire khre haukiba me ahumdagi Manipur thokiba kangluk irang amasum masige mari leinaba thawdo wathok singna leitadraba matamna Impal East District ki Deputy Commissioner gi relief fund da Yunako school na tengbang polam kaya maram pikhi tengbang polam singadugi manungda haukiba me mapandagi miyam da relief materials sing yawana bagi damak Yunako school na ecoben tara season abian ki DC office na tangai phadra herakpa matam ecoben tara natraga masidagi hena matam amada hekta phone ki haibi ecoben tara adu DC office na season ki bada sangba thau thum su Yunako school na photoki haibi ecoben tara adu khakta na tana Mr. Miyam da yenthokna bagi damak school asigi maikedi gi seng bag kun ga manga masu Hawaii bag manga su Impal East ki deputy commissioner Kumanthem Dainadam sinaki Impal East ki deputy commissioner khakta natana Bishnupur district ki deputy commissioner da su masiga samana bamongda miyam da relief materials yenthokpada mating oinabagi damak ecoben tara masu piraga thamki madura sangba thauthum gi sanpam su Yunako school na putoki masida sunatana sel oina lupa lak ama amasum lanjeneraba miyam ki analeng gi damak tangai phatana sangba yamlaba hidak langthak singsu deputy commissioner Khusinaki Lebaki Luraba Tanpam Yunako school na lokiba thawdang adu bu sakhang bu oina ngasi Impal East ki DC Kumandam Dainana school si the certificate of appreciation khusinaraki appreciation letter adu Yunako school gi chairman ningomam irabantar mokhut makna lokhi panba yabari Manipur da COVID-19 gi lesa santurok tu state asi laidiba miyam awaba taraba matamda miyam kanana bagi damak Yunako school micram da thatar ulom COVID care center hangduna lenga ki mating pangkibane haidi aduga hausko inati miyam paus matang sa lusinjarage masu miyam puna no update ngamin si